Churachandpurda dengue case leptana hengalakpadagi ngasidagi hauna private school sing August 30 fawba suti thadokre. Churachandpurda dengue case leptana hengalakpadagi ngasidagi hauna thasi 30 fawba district aduda leiriba private school singi regular class sing suti thadokre. Haudik fawba district aduda dengue na miyoy ani laikidre. Miyoy shanipan lomna dengue ki laichat mayong na duna leiri. Churachandpur District Private School and College Association amasung District Chief Medical Officer ga loinana district asida haudik dengue, typhoid, khongkhut amasung jinda naba laina kaya leptana sandorakpagi matangda khanaraba matungda hairiba advisory asi issue tawkibani. Hairiba khongthang asi mahairoi amasung staff singi marakta laichat asi sandorakpat thingnabani hairi. School management singdasu local conditions sing assess taunaba amadi mahairoi sing asoy angam thoktanaba hena priority pinaba khangankre. District asigi haudi oiriba phibam ase yenglaga academic schedule ki matangda khadagani hairi. Churachandpurda haudik dengue laichat pak sana sandorakli bastigi matangda district adugi DC Krishna Kumar IAS na ngarang senior health officer singa loinana review meeting pangthokre. Mifam aduna district asida dengue, typhoid, loglai hauna singba laina singyauna khongkhut amasung chinda laina kaya ama sandoragliba asigi matangda yamna kumna khanakre. Mifam aduda DC gi maikidagi si medical officer amasung zonal education officer singda district aduda haudik pak sana laina laichat kaya yauna dengue na singba sandoragliba sti thingnaba village school amasung college singda pak sana awareness pinaba khangankre hairi. Shanghai Telda Nupi ama mangkhibadagi MLA yauna thikre. Imphal West ki manung chanba Shanghai Tel awang lekay dagi nupi ama ngarang ayuk mayumdagi thokkibadagi mafam khangkhidabadagi yamlaba security force amasung lamsang estigi MLA masayauna thibagi thabak yamna kana chathakre. Adubu haudik fawbagi oinadi phangba ngamdre. Shanghai Tel hairiba khulasti Kangpokpi district lonaba Imphal West ki manung chana leiba khul amani. Hairiba khulasti ga Khoken amasung Sahibung hairiba Kuki Khul sing asiga tainabani. Kanglu kirang asi haugalakpada khumbongdagi miyoy aniso Tarian Pokpidagi thoraklaga hairiba mafam aduwaida mangkhibadagi haudik fawba thiba khangdana leiribani. Mafam khangdana leiriba nupi asigi mamingna ngangbam nanaw chahi 16 nungtigi matawgum ngarang mayumdagi working thokkibadagi hanjilakhidabani. Nupi sing mangkhibaga mari leinana combined force ki kangbu sing yauna miyamna Khoken Kuki Khul Da Thiba gi thabak chathakre hairi. NRC updation tawdana census tawba yaroi haiduna Moirangda e-rickshaw service tawriba singna rally chatkre. Manipurda NRC updation tawduna logi wangmada changsilakiba mitop sing asi khandoklaba matungda census pangthokadabani. NRC updation tawdana amasung IDP sing mayumda hanjinriba phawba census pangthokpa yaroi haina ngasi Moirangda e-rickshaw service tawriba singna rally chatkre. Moirang apunba Maira Paibi Imalob, Gege Moirang Kendra Apunba Lob, All Manipur CD Block E-Rickshaw Development Cooperative Society Limited, Moirang amasung All Moirang E-Rickshaw MME na punasilaga ngasi chatkiba. Rally aduda Moirangda service tawriba E-Rickshaw chanipan henbana sarugyaki. Rally adu Moirang Jagay Lampaktagi hauraga Moirang Esigi manung Pubala yauraba matung Tidim Lambigi Kudek pidagi mamay layraklaga sendra fawba chatlaga Moirang Estigi Thoya Lamkai amadi Durenban Laikai fawduna laklaga Moirang Chingay Lampakta lamthungpham oiki. Ngasigi rally aduga mari leinana e-rickshaw service tawriba driver singi maike dagi fongdokkibada no NRC no census haina sangsiliba khongjang asi sagatuna ngasi Moirangda service tawriba e-rickshaw sing Maira Paibi sing amasung Kenterga pulaga rally adu chatkibani. NRC updation tawdana karamna census tawgadawribano mitop changsilagli basti hana khandoklaga census tawbiyo haiki. CM Kham Thengna Amit Shah ga unakre. October 1st week da Amit Shah Imphal da lakadawri. Hauji Delhi da leiriba Chief Minister Yumnam Kham Thengna Union Home Minister Amit Shah ga unaduna Manipur gi hauji leiriba isu singi matangda wari sanakre. Loinana Union Home Minister Amit Shah sahi asigi October gi ahanba sayolda Manipurda lakani haina thajaba pirakre hairi. Pawasina makatana hairibadi. Ngasi nungtil pung ahum taba matamda Chief Minister Yumnam Kham Thengna New Delhi da leiba Union Home Minister gi official resident chatuna unakibane. Unabaduda Chief Minister gi maikidagi Manipurda haudik mayongnariba isu kaya gi matangda pukhatuna wari sanake.
Wafamsing aduda Union Home Minister gi maikedagisu yamna pungning changna taki loinana Manipur miyam gi apambasing ado Central Government ki maikeidagi mapung phana pangthokani haina thajaba pirake. Chahi ahum lom chathok chasin tauba yadana lakraba NH2 Imphal Dimapur Guwahati Lambida hanagumna bus service mai pangna haukiba adugidamaktasu thagatpa phongdoraki. Chief Minister gi maikeidagi Senapati District Headquarter da nauna sagadaba Senapati Medical College ki urep uyung tamba laknaba invite tauke. Loinana Union Home Minister gi maikeidagi su chahi asigi October gi ahanba sayolda Manipur da laktuna state asida haujik paikhaliba chawkhat thawrang gi thabaksing hakthengnana yengsilagani. Loinana Senapati District Headquarter da nauna sagadaba Medical College ki urep uyung tambada saruk yagani haina thajaba pirakhre hairi. GM Hall da pangthungnaba tawramba census training cancel tawkhre. Singdamaida no NRC no census ki poster campaign chathakre. Lamdam asida NRC pangthokdringai mangoinana census pangthokpa yaroi haina JFD na sangsiliba khongjang asigi mayokta ngasi GM Hall da census English ani kuntaret kamari leinana enumerator amasung supervisor singi oiba training pangthokani haina thawrang tawrambadu cancel tawkhre. Amaromdana JFD na sangsiliba khongjang asi sawaladuna ngasi singdamai kendra punba lupna club asina konba area singda NRC no census ki poster campaign chathaba hokre. JFD gi maikeidagi NRC pangthoktana census pangthokpa yaroi hairaduna census ka mari leinana enumerator amasung supervisor singi training pangthokpi gano haina hanadagi hauna appeal tawduna lakhibaga loinana JFD student wing gi maikeidagi so census ka mari leinana training tawriba mafam kayada thomjinduna akanba protest chatakiba aduna maram oiraga Imphal West Kaksing amasung Lilonggi oina census training yaithokibani. Adubu nauna laingaki maikeidagi ngasidagi hauna numit humni sumna GM Hall da census ka mari lainaba training chathagani haina schedule tawkhibani adubu ikhang khangaudana ngasi GM Hall da training pangthokani haina shariba mafam adumaktada training cancel tawre haina state thelaga lairamba thengnaki. Adubu hiramasigi matangda laingaki oina karigomba official oiba sirol ching thokpa thengnadri hairi.